Manipur lengak na state asidagi Meetop Khandoklaba matung census taugatabani haina ngasi faubagi manungda center da cherol Toudrabadi Akanba Khongjang Changsilani haina JFD gi Finance Secretary Sunil Karam na fongdokre. Wafam asing Itham Village Development Committee, Tumukong Village Authority, Moirang Purel Village Development Committee, Laikong Village Authority amadi Campaign for Just and Fair Delimitation nga kusam na duna, Itham Mamang Laikay Community Hall apang tokpa NRC updation before census ki kananay na ba mifam na mahak na fongdokibani. Mifam aduda Sunil Karam na hai Manipur gi hauzik oiriba phibam asida census pangthokpagi matam khara yeithokpiu haina Chief Minister Y Kem Chana Center gi luchingbasinda haiba ngamdre. Meetop Khandokpa pamdraba lengak asigi mathakta tunggi mirol kannana bahotnabada miyamna para tambiba mathau tare. Kanglon gi wangbada census pangthokhrabadi lamdam asida khunda leita duna leiriba Meetop sing India gi citizen nama oina Laukiba haibasi masana tabane, Loinara yellow fruit sing, Mutat Pagia Chobumaram Amasoiga Doribane, Amarom the cookie sing Namakoigi missing hengat and aba, Chahi Taratara Kudingi Pangtopa census kitabak Naiduna lady. Meetop Losin Bada, Helang Draba, cookie sing the Taliba Makoigi Tonganba separate administration as in Nomadi Soidan of Funky Bayai. MLA Tarakak labor cookie sing na Nasing Asisulam the Masida Makoina Toning but the Tauduna Lakli Haibasi, Miamna Kangnaraba Wafamni. Loina na census taugodoriba mafamadugi fibam yenglaga census ek ki matung ina matam khara yeithokpa yai maramaduna nong makangdana yellow mi singna chaithing piriba Meetop sing Hanna Khandoklaba matungda state asida census sobiu haiduna miyamna lauriba asida lengak asina ngami matagum census pangthorakpa tarabadi June 19 na thokiba thodok adudagi henba khongjang kaya changsilakani haina sumak na makhatana fongdoke Miyam puna kan lauriba na nandam sida Meetop thige dabri haidana officer mayam training tawna ai irecha mayam the masi khudakta training tawwa chawal dawni khudakta makha training tawsi ya ado lera ai koi puna puna du thingani lamdam sida lari mayam puna puna training census tawna hai ba pham lai ka gadi jb the pop video ai koi madu thing chakani ado lera